Madamaroi Bapau, Mangzal Thaba India Amadi Tangdulai Taba Manipur Ama Ohenaba Aikoi Punsin Bachangi Haina, MLA Govindas Kontozam Haikre. PHED gi lising amagachama palmar fudara mapalda work charge tahodraba sing work charge tahalaga employee amagi fangfam thokpa khudong chaba fangan biu hairi School Fagaransi Mission Lakpadagi Lema Popam Government Public High School na Class 10 exam da wangna mai pakpangamle hairi Amadi Maira Paibi Singi Thaudang Singtha Bada Loiba Nairoi Haina MLA Tangzam Arun Kumar na haikre Krumjari ISTB Manipuri Pau Meeting Tabribu Singbu Taram Nokjari Pau Sandong na Pizari Mangzal Thaba India Ama Tangdulai Taba Manipur Ama Ohenaba Aikoi Punsin Bachangi Thazaba Haiba Adu Khaktana Mahakpu Manam Laibak Tahandana Miyamgi Mihut Ohelakpani Miyamna Thamliba Thazaba Kaidaunungda Manghaloi Haina Former Minister MLA Govindas Konthauzamna Phongdokre Manipur stained with armed forces in Operation Sindur Haibasida ngasi Bisnupur BJP Mandal na Sinduna Ningthaukhongda chatkiba Tiranga Rally-da Sarukyakiba MLA Govindas Konthauzamna wafamasi Phongdokibani Hana JDU ge active worker oiramba mioi tara ni thoina MLA Govindas pu sawgatladuna BJP da sanglakpagi makoibu taramna okpagi achamba thoram amaga loinana Ningthaukhongda laiba BJP Bisnupur Mandal ge office ta pangthokpa thoram aduda BJP da changlakpa mioi tara ni thoibu okpagi thoram da MLA Govindas Konthauzamna makhatana phongdokibada ngasi Bharatna malemgi leibak singi manungda Mangzal Thaba Bharatama oiba ngamlakleba asi miyamna BJP da thajaba thamba adunani haiki Ngasi Bharat Mangzal Thaba Bharat amasung Bharat khaktanatana akoi Manipur da hoji oiriba Manipur akoi film se asi athuba matamda Bharat Sarkar na loisinduna akoi da amukhan tangdulai taba khasiama akoi yamlaba mioi kaya na mahaki singda oiriba su tamda bor su mahaki khungam thadokuna mahaki imung thadokuna yum thadokuna akoi lava IDPs puna mosing sima magi mayumda hanjil haraga tangdulai ta phangsiama hingnana bahona bada athuba matamda Bharat Sarkar na sinbirakani hakika se thajaba sima thamjaba glorina khurumjari amasung thagatsari PHED gilising amagachama palmar fudara mapalda work charge tahodraba sing work charge tahalaga employee amagi fangfam thokpa khudong chaba fanghanaba thabak silu department asigi administration fail oiriba asi chief secretary amasung governor na meeting changnaba all Manipur PhD workers and employees association na pungning singsilakli Manipur Press Club ta pangthokpa paugimi famda all Manipur PhD workers and employees association gi president Sapam Samungauna PhD haina khangna riba department asi yamna liraba department amane lesing amaga chamapal humbudara mapal gi matungda matam gi lakhiba lenga ki matung ina casual master role haina thabak lauraga lakhi lesing amaga chamapal marfudara tareta cabinet ki subcommittee semlaga casual amasung master role chamapan work charge oina sanction post pikhibane Adubu lesing amaga chamapal marfudara mapalda chatnaba horamlaga lesing ani amada order adu chatnaroi haina amok khangan balaikhe lesing ani kunmari da amok sanction post adu confirm tawraga pension pibagi ayaba pikhibani adubu atai chitha horiba singbuna karimata khanadana thambire masina department asi transparency laitre taksare department asi da service tawriba singchap manaba meeting yengfam thokpani lemhauriba employees sing chahi humfu hele haina thabak kahan khidre aduga post sing adugina regular post oina laukhare lesing amaga chamapal marfudara mapanda work charge tahodraba sing work charge tahalaga employee amagi fangfam thokpa khudong chaba fangan bina bathabak sinbiu haiki All Manipur PhD worker and the employees in the Tamjari casual in 1999 the workers tahundraba adumba kambu singa jemo and the workers the compound tawre pension pinanaba makoida workers tahundraba kambu singa se workers compound tawiro workers e status biro aduga regular oigera compound tawgera makoida koigi 99 the workers own ba kambu the piriba benefit ado PBU haibese Using Lariba, His Excellency Governor of Manipur, Maruina, Chief Secretary Nidan Sakar, Rentorisa, Makoina,
Hanagi Mamang the Senator outdated policy though fully kindly abolished, then set up the new scheme for protection of the casual Masaron employee with for supplying the evident water to the people of this state. Say that any pan sure, say that sureva. And Musu Tinga Kaide scheme suggerini, Moide P. Victor say, Hakumana, the Yumi Bane, or Tabaki room season and never. Adoitadi, Logi Matuna, some man of Tabaki, some man of P. of I say, Constitution and right never. Mado public hearing the department is Choku Uroeva. Sini. कोई ऑल मणिपुर पीआई दे वर्कर एंड एम्प्लॉय एसोसिएशन ना कोई की हुजिक लाइबा सरकार सिदा यामना नोंगना हाइजरी एबो वाफम से थमजरी बोसेम ने लौबा क्लास 10 एग्जाम दा लेमापोकपम गवर्नमेंट पब्लिक हाई स्कूल गे महिरोय मरफुदरा हुमदोय थाबदा हुमबोदरा तरुकना फर्स्ट डिवीजन तरा तरुकना सेकंड डिवीजन दा पास तौरखरे हाइरी Mahiroy ni funi toina maths da later satki home science da kuntaret thang ta da mapal English da Nepal maitai mek da mari amadi higher maths da mari chatuna haukiba chahi kyadagi handak chahin hena mai paktuna chada chama pass to wangam le hari ISTV news na school adu da chatuna school adu gi headmaster in charge oidiba sengang kamaiga unabada mak na phongdorak pada Haukiba chahi kyadagi school asigi award apa kaya lairamba adu school fagaran simission lakpadagi chauna kanaba phangbangamle ngasi school asida faba mahiroi kaya puthokpa ngamliba si teaching amadi non teaching staff sing school development committee amadi JEO Bisnupurgi staff sing da credit piningi lakadaba chahi sing da su handak puthokliba sidagi hena puthoknaba hotnabaga loinana chada marfudagi marfudara fauba phangbangamnaba kanna hotnagani haike 2026 ta lakta exam do zo 97 candidate layer do 100% koina pass tawna ba uza me ama committee me ama am kan honari adabu housing man priority akoi gi awaba se uza masing am wat pase uza masing am wat la beno uza sing je nongma consecutively class mari change uza wat la bena even I su dum class mari change in charge pui ba isu kharabudi wa no war so wana uza me am je full dedicated peer ga sadar sing je pajana takpi kambiri no uza awat pasigi Kena like school committee sina hai tare awat pasi moina PB MIL ge oja or amar sina thang ta ge oja osi sina committee na to ga moina sentum ju moina putho ga oja awat pu moina mengat pire mathang chahi dagi de awat pa sarkar na kitang meng ta biraga awat pa oja me am che mengat pina ba nai jari School Development Committee ki member P. Bikenna school lasina haukiba chahi kyadagi ngasi fawbada lepalaituna chama pass tawhanduna afaba mahiroi kya puthoktuna lakli Hauzik school asigi oja awat apa lairiba sisu government na athubada mention biduna hena afaba mahiroi puthokna bhotna bada mateng pangbiu school asigi awat pa oja kyasu committee na achangba senfam puthoktuna hauzik mahai tambiri Education Department na government school singda ahenba meeting changduna afaba school afaba mahiroi sing puthokna bhotna bada aikoi committee ki maikede ki su angamba mateng pangani haike SLC exam agrometric exam je koi 100% pass to hunbang ngamba adugumba school ma adu masidi oire wale ba ja sing je koi committee ki site ge ja khara biar tok jaraga voluntarily ja khara hapsan jaraga da koi ji manage tok jabani maramaduna ikoi na hoji hygiene ni si class 6 te gi na 10 bawu sidi satra suki mati ga me aduna sisal ab loina khaiba aduga hoji jik lairiba gramin ge oja ji sumagi teaching staff ta leisi tara ga ni pan khatani nan teaching da ahum amaga sumaina leibani ade voluntarily hoji jik thang ta amadi mete meksi aikoi committee nu puthok tana thajan jaraga hoji jik tai marmaduna oja jing se yam drabada perot mari manga se oja mamam na takpa nakar marum da lairiba gramin ge school sing sida oja masing ga satra masing ge yengabada satra masing de ge oja masing ne hen ba school mayam aikoi thinga jai marmaduna education department na sigumba oja masing ga satra de gi Heliba amadi satra igai leitaba jaga da chagungna na oja mayam lesin bagi policies mi kitang khaido khaijin tawnaraga sumaina kanna semgat sariba school jing yamna thawa yamna hona jariba government gi mai pro na bagi dawta aikoi tumba saba khangda hona jariba mapang jing sida oja khaga aikoi sintok sin tawaga walibo oja sing kitang thabira gadi aikoi henna nungai jagani habisima aikoi committee gi site gi thamjage Nongwaibung Women Development Association Maira Paibi Unit 1 Ginauna Saba Maira Sang MLA Changjam Arun Kumar Nangasi Sangakre Thoramadu da Nongwaibung Women Development Association gi Maira Paibi Unit 1 gi President Chakram Ongbi Raskumari Muktabali Devi Nongwaibung Chakram Lairak Development Committee gi Vice Chairman Pukrambam
Kusiram yauna mioy kyana sarukya ki thauram aduga mari lenna MLA Thangzam Arun Kumar na makhatana hauzik Manipur da popular government ama mathau tabadi leire tha ama ni gi manungda miyam gi thabak tawgadaba popular government ama laklagani haibagi thazaba lei lamdam ase da maira paibi sing gi thodang asi yamna chawi maira paibi sing gi thodang asi singthabada loiba nairoi haiki do yamna hoji leiba Manipur gi issue si koi popular government nama la pagi yam thai padati leire loina mona khangi popular government lei tab degi ahu ka ama koi thainari adu koi issue am kan honari anogo popular government nama la padatu da aina thajabada athuba matamda chapchana asing hayu jaga su tha amani sing manunga anogo adu popular government adu la ibo Manipur leiba issue sing si solution purang nama kona wala choku da ngol ka government puru dikna la agni hai Kudaiba artist Singh Pukning Thogat Poina Manipur State Museum na Sindana International Museum Day 2025 ka Malilena na Chatharakpa Sculpture Workshop ngasi losilagani Artist Singh da Wakalau Singh Tathokta Sin Tongnabagi Khudongchaba pibada natana Puna Saukhat Minabagi Pampak ama piriba asigumba workshop Singh Kharaga Hena Toina Silan Ningbagi Apamba Sarukyariba Artist Singh na Fungdurakli Hiramasida Paudam ama अखोन हजिक लेजरीबा मफमसी आर्ट एंड कल्चर डिपार्टमेंट की मणिपुर स्टेट म्यूजियम की गेट ममांगदनी आर्ट एंड कल्चर ना मणिपुर बु सक्ताकपदा असोब थौदांग म लौरी हाइबसदी अखोय पुनमकना लोइन यानै आर्टिस्ट सिंह पुंग थोगटपोइना मणिपुर स्टेट म्यूजियम न सिंदुना सलिबा थासगी मेगी तांग मापनदगी होरगा मेगी 19 फाउबा नुमित 19 सुमना सथबा स्कल्पचर वर्कशॉप अमा मणिपुर स्टेट म्यूजियम की कैंपस ता सथरी वर्कशॉप सिगी मनुंगदा करी करी तौरी दुगा आर्टिस्ट सिंग या पामन करिनो हाइबदो कोइ कैंपस मनुंगदा संगा मुखंग मिनसे खुद साहिबगी लमदा थबक तौरीबा आर्टिस्ट सिंगबु हे हे काउथोकपिबगी नुंगाइतबा मा मखोइगी थमोइदा तत्तना फावबा अखोइना सुथेंगनै आर्ट एंड कल्चर न सिनबिरिबा नुमित 10 गी ओइबा सिगुम्बा स्कल्पचर गी वर्कशॉप सिदा सरुग यारिबा आर्टिस्ट सिंग सिदा मखोइगा उनरगा मखोइगी पुकनिंगदा फावबा सिंगदु करी करी लैरि हाइबदु मु मयामगा पुना खंगमिनसे नॉर्थ ईस्ट के ओइना अखोइसे अहानबने हाइबे याय सुमाइना हाइदे स्कल्पचर के ओइना स्कल्पचर गाक्ता ओइना तौबा वर्कशॉप से याम चाउना तौबसे अतै दिमलते अखोइ सुम अतै याउदे याउरे याउरगा सो अखोइगी पेंटिंग कै कै मिक्स तो काने अखोइ आर्टिस्ट सिंजे स्कल्पचर आर्टिस्ट ओनली मंगा गुमगा खनबसे याम याम हैना खल्लेबा जस्ट सिदी मी 10 मंगा खल्लगा याम चाउना पांगथोकपा प्रोग्राम याम हेवी वांगना अखोइदे सुम मतमसे याम खुयौना बाय तारि 10 डेज से अदुना अखोइ अथेंगबो मोदा पुंग 3 मखाइ 9 बो सुम छुबसे अखोइ मोइ स्टाफ सिंजनगा मतेंग पांगबसे इसे नाउदनगा मतेंग पांगबा कै बस मैम उरगा याम नुंगाइबा याम फावै हाय तारिने वर्कशॉप से नुंगाए खर तोइना सिलहनिंग है दिस दे आइना आर्ट गैलरी पिक सीसी की म्यूजियम द लाक पिंगे दे लेबा पोतो अदु ngakta dum uye अनोब खरबुदी यावमे अदु स्कल्पचर की पोसी दे दum उबु फंगदो मोइना सुबसे समाइना सिनबिरगा माय वर्कसिंग दो गैलरी दे कलेक्शन तौबगी टाइप समाइ तौबिबसे वर्कशॉप सिन मसी याम काने मा वर्कशॉप नि अमगी शेयर द इन फंगे खर मान कमाइना ककपा इन कमाइना साबा कोइ मसेन दो इदि याम साखटपा मदि ओर कनेन खले आइना खंगम दबु सुमोइना दum थारकपा कानो द खर खंगे हाय ताय आइगोन दि सुमोइना दum खर खंगे वा शेयरिंग की टाइमिंग अमा याम फंगबदो कोइ मयाम पुल्लगा अदो सी ऑल द बेस्ट ने खले आइगी आर्टवर्क चिना फोंथोक निंगिजे अखोइगी इपा इपुना थंबिरंबा नाट कल्चर अखोइगी सेनयेक अदि इयेक लेजरंबा अदुगी दो आइना आइगी आर्टवर्क चिदा खतंग ममी तानाबा होनजब वर्कशॉप से अदुकी मतिक नुंगाय हाइदि स्कल्पचर आर्टिस्ट मयामजे अमुक्तगा समाइना वर्कशॉप पुलमी 15 स्कल्पचर वर्कशॉप अमदि याम हाइतारे अदुगा याम तांगना थोकपा वर्कशॉप अमजु ओय तसेंगना पेंटिंग अदि स्कल्पचर मिक्स तौबा अदमाइना अदुगा मदिदम थेंगनैको अदुदुगा मेन ओइना समाइना स्कल्पचर खखिगा ओइबा वर्कशॉप अमा समाइना मपुंग फाना ऑर्गेनाइज तौबजिदि अखोइ थेंगनदि अदुना समाइना मणिपुर स्टेट म्यूजियम दगा ऑर्गेनाइज तौबिरगा इरमदा मसिदा लेजरिबा अखोइगी स्कल्पचर तौजरिबा नुपी आर्टिस्ट नुपा आर्टिस्ट पुन्ना मणिपुर की तोंगान तोंगान महम देगा कौबिरगा समाइना सिनबिबजे मणिपुर स्टेट म्यूजियम बु हाइना लेथन थागनिंगे
ai pingay de hong na yam pamjare do mamagi support sham to biye dugi mamagi support ka aina pamjabaga chana bagi ai se changjarak pan aduga ai work se laim bi aina aina tatak pijabane aduga ai se sida laim bi mamai se aina yam pamjara hakjabane aduga na chatrane aduga maningna laisang hakjaye boko Sathariba numit tarani gi oiba sculpture gi workshops gi matangda Manipur State Museum gi curator gi thogai pubiribi Marina Sri Mairembam dagi amuk workshops gi matangda kari kari wafam phongdok pirakba amuk staminase International Councils of Museum na koi gi museums de gi theme se theme makhal pi handak sahi gi theme se na koi gi the future of museums in rapidly changing communities haiba theme se ne artist screening tawal waraba matungda specialized oina koina sculpture workshop sida specialized wood ta tawa artist sing khazana screening committee mana koi screen tawraga artist sing se khangat pane aduga artist sing se am thawai yauna ahing nungthin khaktana le aga sida isida koi work tawbiri magi sculpture sing sida koi gi Manipur gi oiba cultural heritage magi chatna kanglon mayam adu sama mi loina mak artist sing na uthoiba works da loin mami tare adun artist sing sigi khudong saba kaino tawba hairaga di artist sing sida koina punna sumaina under one same platform da artist sing punna thabak suminna bagi magi artist sing sigi masa masa gi haithoi sing doiba techniques ko adagi magi skill adagi magi knowledge and experiences mayam ado same platform se share to mine du yam nungai ba aina su sigi whole workshop se ujarak pada artist amagi work to artist amana su dum help tawraga mateng pangna bagi kaino si so aina uba phange aduna amka tawdriba sculpture gi wood ki se ko endak tik ki wood da base tawraga tawjabane workshop sida saru gyariba artist sing na makoi da kari phauri haiba wafam aduga Manipur State Museum gi curator na phongdok pirak wafam sing su taminare matung tarakpa sahi sing da su hena fazaba aduga artist sing na pamba sigumba workshop sing se toina sinbirakani haiba gi thajaba du su Manipur State Museum gi maikai da thamjari video journalist Sakol Sem Sanjoi ga loina na ISTV news ki damak paudam jariba Longjam Gunasandra Manipur State Museum Imphal Manipur da thokliba irang loisinba ngamdaba national highway singda free movement yahandaba amadi PR laukthoktuna lengak semna bahotna bagi mahutta social worker amagumna Manipur gi MLA singna maning handuna leiri haina konthawjam AC da Congress ke mirep oikiba Manipur Pradesh Congress ke kisan ge Chairman Laitram Nandon Haikre Wafamasi Imphal West District ki Konthawjam Block Congress Committee na sinduna committee gi awangjiri dalaipa block office ta Kisan Niyai Yodha Mifam pangthokpagi thoramda haikibani Makna makatana MLA Singsu Manipurda hauzik PR thamlibasi lauthoknaba hotnabagi mahutta social worker amagumna kumhai harau de hena pukning changduna leire anoba lengak ama semlaga national highway da chathok chasin yadribasi free oina chatpa yanaba sinba mathautari haiki Manipur gi MLA singna nyang ni mihul oina khalaga mihul oraga kari tawgani lebaki ya si matau khamna lokthokani haibasi khanba ngamdadna masi social worker gi type ta kumdara aga bon khongtopagumba isai nongmai tawlaga pazar langanba sigi chanabi ona ledibase nyang gi mihul habasi kauthokre Ujik social worker oina mukumdare social worker oina moina maning halaga lebaki irang lo shanaba hona dabase si yam laibak thibani aina Manipur Pradesh kisan siamela moina haribasi Manipur da anobo gomela ma siamaga amona pazaj hanagumna ingtamna national highway set pokhoto yadribase athu matam de yahaningi haibase milagi thongda ayana ngasi organize pijari Hana MP Dr. T. Mainena Manipur da thokliba irangna lau uba fangdriba mafam sing atuba matamda lau uba fanganba haibase lomising gi apambani adubu ngasi fawbada lengak na awaba taraba lomising gi thorang amata paikhatpagi mami tadri haiki When the most ade hona talaiba lomi singi amasung sinmi singi minimum support price when the see lomi kudimota yawanaba adigi bakhada amasung Lomi singi thenariba maru oina national calamities kudamana cyclone lakpa earthquake lakpa ising chau lakpa sida mangi taiba mayam punamak ari mathakta aikoina karima tangna matam wena kudamana Manipur na hogiba singani kulumgi me thari hona thokba Iran masi matungina lomi sing na thabi khang suba ngamdaba lawse ubidaba masa mangan ta hai puna masing sigi kamai tara lomi sing sita masi puna hogi me thakadagi masu atopa upaya na tawduna kariki tawi yagadagi haibagi puna masindu khananaba adu famama haiba tariku manga se pathok sagadabani madigi sil langdo adu oibi anana ko na sise koi konhen kendra block congress committee gida koi congress committee gi worker puna mak tullaga ko na function simai pangaba adu ko mi famni
Central Board of Secondary Education CBSE na lauba academic year lising ani kun mari kun manga exam da class 10 goina mark yamna fangduna school gi mai purakraba Slopeland Public School Khongjong gi All India Secondary School Examination gi topper mahiroi ahum ngasi school authority na taram na oktuna pungning thogat kre ahal lamana madi mahiroi kya sarukya duna pangthokhiba thoram aduda Slopeland Public School gi founder chairman M Babulin Maitei manager Durgesh Sharma amadi principal and singlembana athoiba mithung singoina sarukya Thauramaduna Slopeland Public School gi class 10 gi oina chada marfudara taret mark score taurakhraba Veron Nongthombam chada marfumdoi score taurakhrabi A Krishnamaya amadi chada marfumathoi dasmik Nepal score taurakraba N Dayanandabu sel yauna achamba khudol sing piduna pukning thogatki founder chairman M Babulin Maitaina school asigi oina mahiroi kuntra tarukna Sarukya Rubada, Chada Chama Pas Torakpa Amadi, Mahiroi Verona, Chada Marfudara Taret, Mark Score Toraktuna, Skula Sigi Mingchat Chauna, Purapabu Apenba, Fongduk Laduna, Slopeland Public School Gi Oja Sing Amadi, Mahiroi Pumna Makpu, Tagat Fongdoki. Haksang Sokan Gadaba, Chinjakti, Chinjak Kaude, Haksang Sokandana, Laibak, Laisa, Environmenta, Tungkoi Gadaba, Kwaidagi Nauba, Scientific Technology Pulaga, Sustainable Agricultural System, Sizinabage, Tangai Fadabalaire, Haina, Horticulture and Soil Conservation Department Ki Director K. Devadatta Sarmana, Haikre, Laisram Gokul Chandrana Iba, The Success Story of Natural Farming in Manipur Amasung, Manipurda Santhi Sanyungna, Semba Natural Farming, Mai Pakpangamle, Haina Ming Thonba, Lairik Fongbaga Marilenana, Horticulture and Soil Conservation Department Ki Director K. Devadatta Sarma, MOVCD NER Agriculture Department Ki Nodal Officer, Khongban Tabam Nimai Chan Singh, IMC Ward Number 6 Ke Caretaker Co-Operator Taurangbam Indrajit Su Sarukya Ki. Thauramga Marilenana Horticulture and Soil Conservation Department ke Director K. Devadatta Sarmana Makataraduna Laumi gi Thabakti Chunjak Puthokpani Hu Chendaba Chemical Yaudaba Akoibagi Fibam da Sokaloidaba Farming Tobagi Mathau Taba Lakle Masigidamak Organic Farming Natural Farming Asida Changsilasi Masina Mai Pakna Sangsinba Ngamlabadi Kanaba Kaya Ama Laigani Fong Libalairik Asi Masana Natural Farming Technical Experience da Based Tauraga Taurakiba Natural Farming da Yumfam Oiraga Fongba Lairikni Prakitiga Iroinana Chatnaraklaba Farming Asi Lakadaba Mirolda Kanganbada Lairikasina Chauna Kanaba Piba Ngamgani Haike Mamagai Chatnaramba, Karma Makalgi low patap Satnarami, Kamina Kilo Unarami, Hibuse, Masi, Akoigi, Gau Adharit, Prakritik, Krishi, Hiba, cow base, Hiba, natural farming, Hibuse, Masida base Toba, San Amakak Loiraga, Ani Kak Loiraga, Masin Iroinana, Sanziga Loinana, Hakshang Pagat Navagi Machak, Laipak Laishase, Masa Pagat Navagi Machak, Environment Pagat Navagi Machak, Crop production the Hengel and Navagi Machak, Aduga Tung Koiba, Adumba low patap ama, Puraga Chatpa, generation to generation, sustainable loiba, production system ama, Tamnavagi, Adugumba, wisdom, Punamaktu, latest type scientific technology, Sing Siga, blending Toraga, Jansan Naraga, sustainable agriculture win Putopa, Aduni, Akui, cow based natural farming have a say. Pongkiba Lairike Aiba Laishram Gokul Chandrana PhD da Thabak Torakpa Amasung Environmental Engineering Tamlakpa Ama Oina Green Revolution dagi chemical amasung pesticide darkar oiba changdagi hena sizinabana haksang khakte natana environment tasu achauba chaitheng piraga leiramba thengnakhi Masida organic amadi natural farming promote tongning bagi wakhalol lakhibani natural farming gi maramda fanglakhiba training aduga akhang ahiga tanaraga chahi taruklom natural farming tawrakhibada fanglakhiba experience adubo miyamda kanaba piba ngamnaba lairi koina ithoklaga fongbani haike Nepal Suba Thauba Singining Sing Numit ki Thoram ngasi Manipur gi manung amasung mapalda ching lemna pangthokre haina koireng na luchingba UNLF ki Secretary Publicity M Sakenna kuget biduna thadurakpa Cherol amana hairi Cherol asina makha taraduna laipa ki khudong thiba awana tarba fibam asida ningsing numitasi miampuna pangthok minabagi khudong Chadabana Party ki Central Headquarter District Committee Branch Committee Sing External Affairs Headquarter Laksa External Affairs Amadi UNLF ki Lanmi Sangluf MP ki General Headquarter Battalion amasung Sub Unit Sing Khaktada Tongan ba Thauba Singining Sing Numit ki Thoram Pangthoki Hairi
laikhidraba thobusing buikai khumnaba utpana numida sigi mapung oiba thauramdi thengnabada UNLF MPA gi thauna leina kathokpagi awangba fidamda thawaina pontha pikraba thobusingbu ningsingduna ikai khumnaba utpa oina party amasung lanmi unit singda ayupung mangadagi nungtilgi pung manga fauba party gi firal tangkhai chingthaduna thamba minidani tumina lepa athobusing gi khuvamda hekat lekat tamba thauramga mari leinaba warol pathokpa amadi luchingba singna wangangbana chingbana oiki hairi Maraibak Mafurup Kidamak Tawai Takraba Thobus Singining Sing Numit Ki Thoram Observation Committee at Thobus Singining Sing Numit Na Sinduna Nongpok Sanjanbam Kulen Community Holda Pangtokre Ning Sing Thoram Aduda Pambay na Luchingba UNLF ki Luchingba Sing Maikai Adumgi Amadi Manipuri Tongan ba Mafamdagi Lakpa Mayra Paibi Ima Ibel Kiana Sarukyaki Laikhidraba Thobus Singi Mafamda Hekat Lekat Tamdunay Kai Kumnaba Utki Thauram Gamari Lenana Observation Committee ki Chairman Maibam Ningthem Pisakna Laikhidraba Thobusingna Tungi Mirol gi Dama Kathok Lamba Kaya Adu Nauhauna na Ningsingba Oina Thauramasi Pangthokpani Maraiba ki Damakta Thawai Thakiba Singi Oiba Ningsing Khubam Amasu Sanjanbam gi Khudeng Thabi Jingdolda Semba Hauri Haiki Haidibasi cham chamna akoi hana mamang akoi hana mamangda lebaki damakta thawai katkrabasing dubu ningsingba oina ngasigi function asi pangthok chabani adu handakti akoi yam pingna pangthok chare adu mathangi chahidadi akoi mathakki leiriba chingsida akoi gi khubam amamam su chanana ba akoi husi thabok paikhat chaba haure aduga mathangdadi khara chauna akoi sinjana ba kanna akoi honajari Manipur Pradesh Congress Committee ki President Kaisam Mega Chandrana Luchingduna Khangabok SC ki MLA Surja Kumar Yauna Has Yatri Chatkadaba Lamdamasigi Muslim Singda Yaifathauzal Pikre Berti Kendrozet Airport Has Yatri Gidama Khongsan Gadaba Yaugadaba Mioy Singh Unaba Aduda MPCC ki General Secretary MD Amir Hussain Mohammad Siraj Ahmad, Secretary MD Wahidur Rahman, Chairman Minority Department MD Jakir Hussain, Vice President MD Tajuddin, Taubal DC General Secretary MP YCC President Wangkem BCC President Lilong BCC President Amadi MPCC Minority Department ki Masak Naidaba Miyukasu Sarukyaki Hauzik Pawgi Marthana Tenba Break Amatang Lominase Mangarak Sugar State Level Siroi Lili Festival Ingni Singani Kungamanga May Thagi Tang Kundagi Kungamari Fawa Pangtuklagadi Hariba Festival si ISTV Music Channel da Howbadagi Loiba Fawa live telecast Hazagani Chabi Shadau Nungo Lay Kansila Ugabaya Kairo Shiroi Lili Leirando Singtam Nung Shili Pulayo Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwadi gi maru riba liver gi damukta di kari section thorang lo biri. Novocam Health Care gi original Lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy henkalali chaba tumali acidity hantan. Sizinabiyo original Lipsa 5G. Novocam Health Care na sajaba original Lipsa 5G ahum lobada coffee cup ama free da hapjari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Caesar Hospitals marks 29 years of excellence in keyhole surgery. Join our free megastone detection camp from May 20 to 22nd, 8 am to 12 noon. Get free ultrasound and expert consultations. Enjoy up to 20% discounts. Call 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasindari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule
ब्रेक इतुंग तरामनोक चरी मखाताबा पाउ पिजरी थौबाल डिस्ट्रिक्ट स्टेट पेंशनर्स यूनियन के जनरल काउंसिल के मिफम अमा पांगथोक्तुना पेंशनर सिंगना ngasi मक्थेंगनरिबा खुदोंचादबा कयागी मरमदा खननिनख्रे लोइनना यूनियन असिगी चाही अहुंगी थौ पुगदबा मिहुत सिंगसु खनख्रे थौबाल अवांग लेका की कम्युनिटी हॉल द पांगथोकपा जनरल काउंसिल के मिफम अदुदा नौना थौबाल पुनबगे खनख्रबा मियोय सिंग अदुदी विनोद कुमार लेकमाबमना प्रेसिडेंट मुतुम नबचंद्रना जनरल सेक्रेटरी लोंगजम मोहनना सेक्रेटरी ऑर्गेनाइजेशन खांगेमम इबोहलना सेक्रेटरी पब्लिसिटी मैनम इबुंगोना सेक्रेटरी एडमिनिस्ट्रेशन अदुगा लाइस्रम या स्कूलना ट्रेजरर ने यूनियन असिगी नौना प्रेसिडेंट खलबा लिकमाबम विनोदना थौबाल डिस्ट्रिक्ट स्टेट पेंशनर्स यूनियन असि रजिस्टर तौनबा प्रोसेस तौख्रे यूनियन असि मणिपुर स्टेट पेंशनर्स यूनियन की मखादा एफिलिएट तौगनी अदुगा मतम मतम की ओइबा स्टेट इशू सिंगदा सरुकियागनी हाइकी नुपे सिंह है नमटिक में आईपी न बगी पांदमदा पाइखटपा बैक टू स्कूल कैंपेन खाइदम लेकाई जीपी न सिंधुना टॉप खोंगनांग मखोंगदा लेबा लंगफेल हाई स्कूल दा हौदोख्रे मणिपुर स्टेट रूरल लाइवलीहुड मिशन की मखादा मैतै लेमा बीएलएफ टॉप खोंगनांग मखोंगदा लेबना सिंधुना मैतै लेमा बीएलएफ की मखादा लेबसिंगी ओइना पांगथोकपा बैक टू स्कूल हौदोकपा अदुगा मरी लेनना खाइदम लेकाई ग्राम पंचायत के चेयरपर्सन मुक्ता राजकुमारीना मैतै लेमा बीएलएफ न सिलगा बैक टू स्कूल कैंपेन हौदोकलिबा से नुपे सिंगी ओइनादी यामना काना बपिकतबा कैंपेन तमने नुपे सिंगना ngaligai matamda स्कूल तमलगा ड्रॉप आउट ओइखिबा mahai tamninglagasu tamthaba ngamdaba sing yaudaba nate pomnamak sing adubu nohona na ningsing halaga matamasi ki kanaba wakhal loksing sing campaign asidagi kanaba lawba ngamle nupi singna khungang amada harauna leirabadi imung adusu harau nungaiba oihalaga laikai adubusu nungayai faba laikai ohenba ngamgani haike अखोई डोमेस्टिक वायलेंस नुपी द थोइबा को अदगी नुपी सिंगना हेल्दी वे ओइना लेगदबनी नुपी सिंगदा अखोइना चांगफना लेनबगी न्यूट्रिशन की ओरो सैनिटेशन की ओरो खंगम दब नॉलेज में आम सुमोई द पीरी को अदुगा अखोइना थौदांग लेकाय असिदा कई कई तौबे याय अखोई की साइट तगी हाइबदी सिबोक्ति अखोई की प्रपोजल लेकाय असिदा थंगतसी नुपी की ओइबा हाइतारे हाइजिन द ओरो अमद ओरो हानदी खंगम दबदो My Planet, My Responsibility haiba thimda JCRE ne sinduna kwakathal akham lekai delaiba JCRE ki building the painting competition pangthokre category ahum thokna pangthokpa competition adu da tongan ba school gi mahairoi sahum na sarukya ke थौरंग मरी लेना JCRE की जनरल मैनेजर अधिकारी मयम सुशांत शर्मा लाखलिबा मे कुनिथोइदा पांगथोकदबा JCRE की तरानिथोइ सुबा मपोकुमोन थौरंग सरुकमा ओइना पेंटिंग कॉम्पिटिशन असे पांगथोकपने साखलकपगी मातुंग इना मालेम इंग असागी खलकाइरकलिबा से खरद ओइरबसु थिंगनबगी वखलोलदा थांगमै बनगी चैराउ सिंगदा उचारा कया थाखरे अमदी JCRE द ट्रेनिंग तोबलाकपा महिरोइ सिंगदसु उचार अममम थानबगी पंदमसु थमली हाइकी ngasi khoida pathok chariba state level painting competition se akoi gi tarik kunni thoi da JCRE gi chahi tara ni thoi suba chahi phaba da loina da sinjagre khoida sinjaba se bujik se chaukhat pagi kena matungin na koi global warming se tuki matik leijare koi manipur se no weather yam nuamba apa muni to bujik ki kitang kitang hegala pa april may le ya na sa se na अखोइना अखोइसे सोशल एंटरप्राइज अमो इन अखोइसे इसा से पिना टर्न तो अदबु सोशली इंपैक्ट तो क्लाइमेट इंपैक्ट इज इंपोर्टेंट लाइक कंसीडरगा अखोइना सिगी थीम से अखोइ अवेयरनेस अमा सु क्रिएट तो अखोइना सिंजरबनी कंसीडर Manipur State Rural Livelihood Mission MSRLM Gimitiang Makada a campaign on back to school haiba hiramasida Kaifadaba Lan Women Multipurpose Cooperative Society Limited Kundrakpam Cluster na Sarokyaduna Imphal East District Sawambung Block Manung Chana Laiba Sinam Upper Primary School da Pangthokre Lamjing Lamtakpiba BLF Sinam na Sinduna Chathakiba Back to School gi campaign asida Sarokya kiba BLF singna school uniform setuna Upper Primary School asida Leibakning Baisai Saktuna Ikai Khumnaki Tungda School asida period mari gi oiba class lauduna chathaki class asida for components of SIST gi matangda SI social inclusion gender food nutrition health was amadi PRI CBO convergence ki hiramda takpitambi ki campaign asiga mari lenana pangthokpa somung block ki I mentor kaisam modubalana back to school campaign asigi maru iba pandamdi MSRLM thematic mari leiriba asigi manungda ngasigi oina social inclusion and social development SIST asigi oina
तौरगा क्लास मरी लौगनी मसिदा BLF अमसुंग सेल्फ हेल्प ग्रुप असिदा ग्रासरूट लेवल मपुंग फाना लेबा ngamhalagadi mapangal kanba BLF amadi self help group ama oiba ngamgani haiki Back to school gi tawzarisna akhoi gi SIST social inclusion and social development hariba thim sida akhoi na four component amuk leise four component social inclusion haibam ne gender haibam ga FLISW food nutrition and hand wash aduga PRICBO convergence hariba akhoi gi component mari sida akhoi na class laujagani aduga classing se akhoi na lobagi pandam se karino haraga di akhoi select group members sing se MSRM na semiba select group se select group haibam ama koi grassroots level da lai jai ko aduga khoi gi BLF haidana amuk leigani aduga CLF haidana amuk leigani adubu akhoina grassroots level se mapung pha na akhoina SIST thematic se khangal lagadi hena mapangan kanba BLF hena mapangan kanba CLF ohenba ngamna na bagi pandam da hariba back to school ke campaign si tawjaban Matam koina semedana laklaba sawmbungdagi sagolmang taba lambi kaibi lambi haina khangnaba lambi asi hanagi chief minister N Biren amadi hanagi works minister Govindas Konthozam gi miteng makada hanagi ichamgi president N Rajendro Elias Boina honaduna hanadagi hena pakthokna amadi matamga chunana semlakpada kaibi khulen meira paibi singna tawbimal khangba ulakli Kaibi Kulen gi mera paibu singi mai kaidigi fongdorak pada kaibi lambi haina khangnaba lambi asi matam sangna sembiraktabadagi sembinaba ihau kaya hauduna lakpani miyamgi wakatabi badagi N Rajendrona mari leinaba singda haizarubadagi lambi asi semba horakpana huzik fawbada sawombungdagi kaibi awang lekai fawba black top tawba loirakle lambi asida mamangda amukta oikidriba mawongda black top tawrakpada N Rajendro yauna hanagi chief minister N Biren amadi hanagi works minister Govindas Konthozambu thakatli hauzik loisandriba kaibi awang lekai dagi sagolmang fawbagi lambi amadi hauzik black top loiraba mafamda semdriba culvert amadi thong singsu mari leinaba singna mityeng changbiu haina makha tarakhe sawomung tu sagomang kaibi lambi ase sahi kaya phibam hatana leiramba amadi matamgo sunadaba mawongda leiramba se hanagi chief minister obiramba KM Biren amadi work minister Konthozam Govinda Das anigi miyeng makhada N Rajendro boy former president Isam na asauba thaudang lobiduna hawjik phawba sawmbungdagi kaibi awang lekai phawba hanagi hena pakthok chawthokna matamgo sunaba amadi quality laina koilas thaba lotion birakwa sibu kaibi gi maira paibi side tagi thakasaba phongtok sari Malem gi mafam kudingda pangthok nabagum Kripa Society na We Remember We Rise We Lead haiba theme gi makada International AIDS Candlelight Memorial Day 2025 ki ningsing numit ngasi society sigi Thomi Singh amadi member singna sagolban kangabam lekai leiba society sigi conference hall da achamba thoram amagaluinana pangthokre thoram asida HIV amadi AIDS ka mari leinana lekhidraba singi mafamda minute ani tumina leptuna amadi maira thaumai leisu katuna ikai khumnaba utkhi Tongan ba mafam singda pangthok nabagum World Hypertension Day 2025 ki thoram District Hospital Chandal ki conference hall da pangthokre thoram aduda CMO District Health Society Chandal Dr. Joyson Matthew Monsang District Hospital Chandal ki Medical Superintendent amasung District Nodal Officer NCD Chandal Dr. Deven Laishram namaruiba music wina sarukya ki thoram adugi manung channa free medical camp amasu pangthoki hairi CBIC na Fit India ga khutsamnaduna let us cycle towards a healthier tomorrow together haiba wakalolda Sundays on cycles ki thoram amanga se wangkai thambal khongda leiba Central GST bhavanda pangthokre thoram aduda additional commissioner CGSTL Prabhunanda CGST Assistant Commissioner Barun Ray DRI Imphal ki Deputy Director Gaiden Pau Assistant Director Khelo India Sai NERC Laishram Samritya amasung Junior Consultant Accountant Finance Sai NERC Imphal Y Bhubaneswar na maru oiba mioi sing oina sarukya ki Cycle Marathon adu CGST ki Additional Commissioner L Prabhunandana flag off tauki Imphal ki tongan ba mafam sing fauduna takel dalaiba Sai Complex ta lamthungfam oiki thoram aduga mari
mari lena CGST ki additional commissioner L Prabhunandana miyoi khudingma khaksang fabada masa khakta kanaba fangbagi mathakta leiba ki oiba sel thumgi fibam su fan gadoribani nongmada miyoi amana yamdrabada pungkhai amatang oibasu hakchang sajal torabadi laina kayadagi ngakthokpa ngamgadoribani haiba wakalolda miyamda pauzal pinaba cycle marathon asi pangthokpani haiki aduna apuna ngasi step masa matang oina minute kuthra nadrang na pung amamuki chang cycle thojabasina message pinning bisi akoi lamdam sida leiriba imalaiba manipur amad india da leiriba mi punamaksi haksang pharge haibagi wakhalon namaga loinana ngasi dagidi yamdrabada nongda minute kuthra amadi akoi kathoktuna akoi isagi makta khallachi akoi isagi makta khanbasina isagi ju khandurini aduga tunglam chatkitamakta akoina afaba message am ju piraga mayam ju akoina influence tawdine Kumbi Esida nung yuba yum amatale hanba yaroi haiba campaign tamagi makada Kumbi Esigi MLA S Prem Chandra gi miteng makada Kumbi Esigi manungda leiba karahena kudong sadaba imung kayada leptena yum kupna ba jingha pirakpagi makha tarakpa oina ngasisu Wangu Terakong Gram Panchayat ki manung chanba Wangu Maning Sabal Awang Laikai Wangu Maning Sabal Chingya Laikai yauna puna imung mangada Jingha Vandal Taramari Wangu Terakong Gram Panchayat ki Pradhan Potsangbam Balesor yauna beneficiary sing adugi yumda chatuna kutsina MLA na Kumbi SC ki kudong chadaba imung kayada leptena jingga PBBagi damak MLA bu beneficiary sing na thagatpa fongdorake awabasi ubintuna akogi yum sabagi jingje akogi Kumbi Kendragi MLA na mateng pangbere SC ki damakta thagatsari MLA na akogi leita lairabada tin mateng pangbirapagi yamna thagatsari matungda jomagi damakta koi angamba mateng pangjagani tamakin chandana akogi damakta awabagi pidin ki ko yam harage aduna imini tamake jana sat makai bot kai da akho jadum charu oine zaraga adum satani aduna se akho awabade yam mating tang pang bi ko na akho jam harage aduna pulap akho adum hona jagani Haukiba Megitang Tarada Jammu Kashmir gi RS Pura sector da mathau pangthoklingai da Pakistan na torakpa cross border firing da Manipur dagi BSF Jawan Deepak Singa kam lekidabada awaba phongdokpaga loinana athauba sigi thawai na mapugi lekol da ingna chikna leiruna ba thongnikre United Progressive Association Andro Kendrana Andro Miam Amadi Laurembam Sanjoyga loinana Yairipo Kyambem mathak lekai da leiba athauba Deepak ki yumda chatuna minute ani tumina leptuna awaba phongdokpaga loinana Deepak ki lehoriba imung manungda angamba mateng sinake awaba phongdokpa duda United Progressive Association Andro Kendragi President Zakir Hussain athauba Deepak ki lehoriba imung manungda lengak na pigani haina lauthokliba sing adugi mathakta ahenba meeting changbinaba pukning singsinbaga loinana lehoriba imung manungi awabada su sarukyari hairi ogi sano pasna leikidra matungda ogi topa magi romba thabuk ministry side gi oi mating pangani khotkani haiba insurance pigani haiba test ke sap pigani haiba amasung saigi imung sigi maki manau nu pa amasu tabu pibigani haiba gidi ko thaja bibire do bai khone hena tawhanjaning badi state sakar amasung koigi indian gam da thamjaning badi tasina harakanda andhra pradesh tagi leikidaba dumlaba miyo dagi damukti state government na atagi matik sadu saunu pibiba lambe karmanga ju pibine ha lauthokbiba adobu koi manipur da leriba Manipur system basna sumatagi lakh tara khak pigani haibanatana atop scheme amatang asi phogoda lauthokidaba mahanga leikidaba sidi operation sindura haibasina prithvi gi itihas ta lari phobodi koi singa khamdi pakki mamingsi mutnai dana dumuk le horgani aduna mahanga leikidaba si amuk hanna ina haijarabada mung manungna thengnari bawa puna masida koina thamoi suna nungai taba hongdoksari Loisilakpada maroiba pau amukahana pizari Mangjal thaba India amadi tangdu laitaba Manipur ama oihanaba aikoi punsinba changi haina MLA Govindas Konchawjam haikre PHED gi listing amaga chamapal marfudara mapalda work charge ta hodraba sing work charge ta halaga employee amagi fangfam thokpa kudong chaba fanganbiu hairi School Fagadan si mission lakpadagi lema pokpam Government Public High School na class 10 exam da wangna mai pakpangamle hairi amadi maira paibe singi thaudang singthabada loiba nairoi haina MLA Thangjam Arun Kumar na haikre
ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ISTVꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ